Minor Irrigation Department at Singi Mapam Kayada Tabak Nikina Paikatana Sel Lokotuna Lady Heidi. Pau Sandonong Pizari Manipur Sarkar na Singi Mapam Kayada Chakwa Tharangi Tabakaya Paikatli Haina Media Amadi Miam Tin Mapamda Yamna Toina Laurabasu Tamilong District Manung Sanba Kaupum area da Minor Irrigation Department na Tongan Bis Scheme Kayagi Makada Paikatkadaba Tabak Sing Tabak Tawdana Paisa Loktokiba Amadi Suri Batabakara Adusu Quality Control Tawdre Haidi Atsumgi Kangbu Manatijan Bada Asoiba Aranba Kayasi Thengna Rakibani Atsumgi Education Secretary Labjoy Simre Finance Secretary India Social and Cultural Secretary Velen Amadi Jeliarong Students Union Kaupum area gi co-convener John Yauna Yengsin Kiba Aduda Ministry of Water Resource Scheme gi Makada AIBP na Manipura English Singani Mapandagi English Singani Tarahumdoi Fawda Work Program Chamu Humpumanga Hapki Hairiba Thabak Sing asi record ki matung inadi loire haikre adumoinamak paikhataba thabak mafam kaya yaure hairi Amaromda English Singani Tara Marida Work Program Marfutara Mapan Yauduna Hauzik Thabak Paikhaliba asi Quality Control Tawdaba kaya yaure hairi Mafam asida leiriba Taurin Pungkhulda Lawfam Singda Ising Pinanaba Canal Chananaba amadi Tongan ba thabak sunanaba lupa lakh kontra gi senpham hauzik fawba thabak amata paikhatana leiri Taurin Pungkhulgi ahal lamana fongdorakpada Manipur Sarkar na Ching Tam Thong manana thabak paikhatli hairabasu mafam asida suriba thabak ki mawong matawasi pendre Minor Irrigation Department na lauda ising pibagi thabak sukiba leite Sarkar na athuba matamda yengsin haningi haiki Akhoi Taurin Pungkhulgi manakta laukak tho ase lau ani gi karakta laiba ta akhoi gi ithai ni ado semgani haina akhoi Sahib Singh na order thokaga hozik subi tabse karino haina lakbase akhoi yamna thagachari adubu semba mafam sidi sembi de haibdi roina ukhre akhoi gi officer sing lakpa aduna so maram aduna matung mamaida akhoi se lau uwa matamda ising watna khana chaina ba se laidana ba amuk hana tawbiu hana akhoi gi Sahib Singh da epin tawjari adugo akhoi praja punamak se mayam se nungsi sana duna laigada bo amuk khana gada ba tawri bese yamna phatte achi gumba thekha oirso kana oirso chi gumba tawche aduna akhoi singda thabak yamna tawi han sarkar ha bese order jam thorangani ha horan sin thiba laida laibadagi akhoi sing tam se khana gada thokli bese achi gumba corruption tawba phatta ba mi majam laibadagi ni ha akhoi na akhoi lariba Sahib Singh la so officer Singh so epin tawjari amuk hana tawbi na ba Achumgi Education Secretary Labjoy Simrena Minor Irrigation Department na mafam asida chada kun khaktamak thabak suraga prajagi kana gadaba project kaya gi senpham laukthokuna leire mari leinaba ministry da che thaduna khangalagani chinggi mafam singda paikhatliba thabak thauram sing leptana yengsin khigani hairi Government should investigate thoroughly. Higher ups should watch this matter seriously because the work 2009 to 13 it has been claimed as 165 work allocation but nothing 80% nothing I should say 80% is totally failed. We can say that around 20% we can assist that it has been done, but all those done things like RCC construction, cement reinforcement construction is all cracked and broken with below the standard. Report all this documentation of a video game these things, and we will send it to the Ministry of Water Resource to take up the necessary action. Until that, we will not remain silent. Congress MLA Singh Cheng Thao Amadi Pension gi Ration Card Yenba Pamlabadi Local Body gi Mikhalda Oina Mirep Oibana Fare Haina BJP ki President T. Chauna ngasi Party Sigi Office ta Pangthokpa Pangmisinga Unabada Fongdokre Party ki Maru Oiba Miyoi Kaya Yauna Pangthokiba Pangmisinga Unabada Mahakna Makhatan Haikibada
Manipurda April ki tang kun mangadagi National Food Security Act na hangani hairabasu darkar leiba thabak mapung phana paikhattabana oithokiroi APL BPL amadi Food Security Scheme gi card sing senthok leiba singda pisanbana lairaba miyoi singdi adumak wakigani Moirangda ngarang ration card yenbagi thabakda MLA Prithviraj na maram chadana khut thingjinduna Moirang Municipal Council gi chairperson M Romibala yauna miyoi kaya police sizinaduna Phu Chaikibagi Thawongi Matangda Chenabasing Chap Chaba Thabak Lokhatnaba Manipur gi DGP da wakat khre haiki Hojik phariba airport ki phagiba matangda kayari kai ningai no se kayari kai ningai no chief minister ki family congress person ki family macha no pan si yaure haraga ngasi ga moin I thore du yang no ni ga hai na bu iri yaudi hai di hai di ni hoi yaure so ko ting ta si tathabiu kai na tawri masana phataba tawrubado masan tawre dum adu court gi larai ying kisi kai ikai dra khomok tan tumin le raga leo lepak se loiram lepak se adu gi budi congress party gi sonia su rahul su jamin da lei ri hoje moi di jamin leiba are kanona CBI na proxy harau dum tore moi ikai bo leite Congress की प्रेसिडेंट सोनिया कांग्रेस की भाई प्रेसिडेंट राहुल हाउस बेन नी लेरी से Hayeng Khongjom de pangthokadariba se asoyangam yaudana Manipur Sarkar gi mari leinaba singna akan mamawongda cheksin tharang lokhatli Marak thana tema break amatang logzari Delta Tutorials for CBSE admission open class 9, 10 and 12 science from April 4 Class 12 hours from May 4 Class 11 science from June 6 Vacations course for Navodaya and others from May 4 For detail please visit Delta Tutorial between 6 am to 7 pm Lengshin Birao Sarma Opticals BT Road Imphal na Special offer pijabaga loinana hodok chare lens khaktumak laigadaba scheme masi pambi basingna isagi mit kachana ba fiber lens ama leibigadabani aduga adomgi apamba frame ama free de pijagani khudong chabasi lobiu ngasimak lengsin birau Sarma Opticals opposite Johnson School BT Road Imphal Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre Lifsaf syrup sizinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naraga laing babudi narjingai da saksal hobana hena fai Cupcakes with creamy vanilla filling from Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Gari mangani haibagi waningai oidre leijare anti-theft device super safe gari thenglakpa engine on tawbada SMS amasung calling tawraga khangalakani Hawkraba gari engine off tawba yai gari gi leifam phone dagi map ki mateng na yengba yai hariba device asi tungi ai fanabagi damak singjamai chinga makha yanglem ne kaida leiba MS Ben of Brother dagi leibiu Break ki matungda tarawna mokjari Niyom gi wangmada u yale haina lamdan Kabui village ki chipni haizaba Khoripau kauba miyoi amana miyamda phongdokiba wafam adu aran bani haina lamdan Kabui village ki chipni haiba M Achomna Manipur Press Club da pangthokpa pangmisanga unabada phongdokre M Achomna makhatana phongdokhibada Khoripau na miyoi kharaga manaraga village ki chipni haina sarkar da recognize tawhanki hiramsigi matangda Churachandpur district ki judge tasu appeal tawkhibani M Achomgi Inkolda Hauzaba Uchan Pambi Sing Yan Basi Niyomgi Wangmada Thabak Tawbanate Haiki Chumna Peno the Paira Koi Hana Lamba Tarik Manga Kap Mano Paira Taru Putsin Toru Nata Kapatani, the Tarik Tram is super Teko in Targa, where I do Kaigana, do you cut the Toria.
ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯑꯅꯧꯕ ꯀꯛꯊꯕꯁꯨ ꯂꯩꯈꯤꯗꯦ ꯃꯅꯨꯡꯗ ꯑꯩ ꯄꯨꯂꯤꯁꯅꯁꯨ ꯈꯪꯂꯒ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅꯁꯨ ꯐꯖꯅ ꯈꯪꯂꯒ ꯏꯟꯀ꯭ꯋꯥꯏꯔꯤ ꯂꯥꯛꯑꯒ ꯐꯖꯅ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯤ ngarang numidang pung tarelom taba matamda sitkiba akanba nonglei nungsit aduna mayai lambigi hiyang thangdagi samurok phawbagi manungda leiriba electric pole kaya tukre masina maram oiduna maikaya domda ngarangdagi hauna mai phangnakhidre hauzik mari leinaba department na electric pole amadi wire sing semjin sajinbagi thabak paikhatkre Amaromda Nauria Pakhang Lakpa Kendragi Manung Sanwa Ningombam Amadi Handak Airport Chauthokpada Mayum Makai Sokhibadagi Langthabal Fura Makhongda Naungna Khundariba Miyoi Singdasu Nonglei Nungsit Aduna Chauna Amanga Tathokhangkhre Miyoi Amasu Sokhre Mafam aduda leiba water supply scheme su amanga Tathokhangkhre Awana Taraba Amadi Mayum Makai Nonglei Nungsitna Humdokraba Mafam Singda Ngasi Ayuk Hanagi Kadagi Additional Chief Engineer Oiramba K Manoranjana Lusingwa Kangbu Amana Yengsinbaga Loinana Awana Taraba Singda Mateng Pikre Manipur Sarkar ki mari leina basingna awana taraba singi damakta akhanaba mityang sanghanningi amadi mahaki maikai dagi pangbaya ba mateng pangani haina ke manoranjana phongdorakli ningomam somda awana tare ba jida koi yengbu lakchabani loinana koina ngamba sengi tengbang sing kari sing masa masu khara chokpudugi matungina ai khara mayamda ai na tokjarambani aduna mase sarkar gi maikai dagi ju chigumla laibak thirop ningomongi praja sikhi kari tawwe age haibado mari leina bo authority na gi miyeng changanjani Amaromda ngasi ayuk pung 8 rom taba matamda wangjing SK lekai haikruzam lerakta braja tabada sahi tara mari khakta ngairiba haikruzam amarjit kauba biyoi ama sokpadagi hospital laikan nakhre thokdok thokphomdagi phangba pawgi matungina nupa masa aduna yumgi mamangda leiba wapalda wa ya lingaida braja tarakpadagi mahaki fudit amadi masagi sarukhara chakhi nupa masa adu khudakta wangjingda leiba public hospital da pukhatuna laikan naraba matungda makhatana atopa hospital da laikan nakhre hairi Amaromda Thawbal Kiam Amadi Salam dasu ngarangin nonglei nuksit aduna maram oiduna yum kaya humdokhibadagi miyoi kaya awaba khudongchadaba mayoknari Ngarangin nonglei nuksit aduna tongan mafamsingda amanga tathokhankibagi pau leptana lakli marak thana atema break amuka hana lugdari Imphal East West amasung Bishnupur District ki oina Manipur government ki regular employees singda service loan lobi khudong chaba pizari athuba matamda amadi araiba mawongda lobiba yagani enna akupa marol gidama contact tobiu Imphal Finance Cooperative Thrift and Credit Society Limited Head Office Loklaubung Branch Offices Pauna International Market and Bishnupur Bazaar Bishnupur Wanted some electronics mechanics for repairing ISTV set-top boxes at different places. Bishnupur, Thawbal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Unique Education Admission Open 3 months SA1 Foundation course for CBSE Class 9 and 10 5 months Foundation course for CBSE Class 11 and 12 Science Vacation course for Navodaya, Sainik and Outsiders CBSE school students 3 months Advanced course for CBSE Class 11 Science Girls Hostel at the same block Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengakta hakjang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi jolib syrup amasung capsule diabetes singidamakta jolib capsule chabiu Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal Break matungda amuka hana taramna moktari World Earth Day numit ka mari lenana poirai ithiba lupna Directorate of Environment ka khutsan naduna nomai singda utara sing thakre purai romba youth club bamon kampugi lampakta Directorate ki official sing yauna poirai ithiba lupki miyo yangkhai romna utara sing thaba du da saru yakhi lupki Vice President Mairabana utara sing asi tungi mirol gi namak khallaga thabani haki
ꯆꯥꯏꯊꯔꯛꯄꯁꯤꯅ ꯃꯔꯝ ꯑꯆꯧꯕ ꯃꯔꯝꯅꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯟꯖꯕ ꯉꯝꯍꯧꯔꯒꯗꯤ ꯇꯨꯡꯒꯤ ꯇꯨꯡꯂꯝꯆꯠ ꯃꯤꯔꯣꯜꯁꯤꯡꯗ ꯑꯩꯈꯣꯏꯅ ꯂꯩꯀꯪꯂꯥ ꯑꯣꯏꯕ ꯂꯝꯗꯝ ꯑꯃ ꯊꯅꯝꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯇꯨꯡꯂꯝꯆꯠ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯁꯪꯕ ꯃꯥꯂꯦꯝ ꯑꯃ ꯊꯅꯝꯅꯕꯒꯤ ꯑꯆꯧꯕ ꯄꯥꯟꯗꯝ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯣꯏꯔꯩ ꯏꯊꯤꯕ ꯂꯨꯞ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒ ꯈꯨꯠꯁꯝꯅꯔꯒ ꯄꯥꯡꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ Mysore University ki makhada economics subject ta master da khwaidagi mark wangna fanglakpa amadi tongan ba gold medal taret fanglakhiba wangoi kendra gi manung chanba top sifai mayai lekai dagi longjam rebita rani da kendra sigi hanagi MLA oikiba BJP ki state secretary Salam Joy amadi wangoi kendra development committee na imung manungi miyoi singda lupa lising yang kai khutchinakre mahaki career sembada mateng oinana ba senfam asi pibani haina Salam Joy na phongdokhi College ki matang da oja sing aikoi retire tawgra matung da oja mayam ama wat padagi hauji wathok oiraga leiriba si aikoi conversion mak tawba natraga su leiriba oja retire tawgriba du da aikoi mahut seniority most yengaga oja mama hapsan biragadi added high school added junior high school added LP hairiba sing ji aikoi oja retire tawgraju leiriba oja sing maraktagi senior most amam yengaga regular hapiraga kharak phangjariba duna oja mayam yenaraga moida pungning handana chhatra singda laik lasu phajana ningthijana tamanjaninge Hanuman Jayanti ki thoram Manipur da su pangthokre Sanatan Samas Manipur na sinduna Mahabali dagi hauraga pauna kaithel amadi thangal kaithel fauduna khongchat amataki khongchat aduda Sanatan Samas Manipur ki secretary N Indrajit Kongi Bhakta kaya su sargyaki numit asina miyoi basingi marakta nungsi tanaba purakpa ngamgani haina Indrajit na phongdokhi Langthaba Kendragi MLA Karam Siamgi MLA gi thagi tolop ki senfam dagi tangkhai amadi leita laira singi mateng pangduna lakli haina Lok Jana Shakti Party Langthaba Kendra Committee na khangalakli Minor Irrigation Department na singi mafam kaya da thabak ningthi na paikhatana sel lokthokduna leire hairi Miyang tabir punang po amukahna khurumjari